black spray này chai spray này học kê bố chắc ngang quá đấy nè. You look so fresh. yep What about? Mấy phụ là lại. Chào bên nó xe. Cái nào nó xe? Cái chỉ cha rồi. Cái chỉ phải giờ riêng. Class क्या ना? I read in class KG2. Okay. How are you, Nanu? I'm fine. I'm fine. Oh, first hi to me. What is your name? My name is Yesuri Maximo. What class do you read in? I read in class KG2. Okay. What is your favorite subject? Math. Math. Oh my God. Very good. Now you want to speak English. What is your name? What is your name? Hello, can you book the lecture? Oh. Nako! Nanu, bye bye. Bye bye. Sige, breakfast ni ma'am. Chơi cho mấy mày ra la không có mama tidak sila mama nemu kita mama nak cok Adumaya haji ayuki breakfast samam bane bako do akhoi jumda su yamna akhoi ga hana jumthang naramba mayam su khang mani nama anu akhoi anu kuma ne leba block hang bado ado akhoi ga jumthang na leramina ko adugi akhoi bai do lak bane bane asu akhoi jumthang ka bane mi suma se aina uhog da bera khang de lak pra lak ta ba gyan men ta hote ado lame mayam yesidi ichinau chainang thongdarage. Good morning. Ajikse ayuk ke thaban gang loi re ba ko ado hajik baro ki chak thong ge tawri angang che tum ghare lu jo khotsa loi dana ado kai chinaw ani nga de thong da dro bani naw kai bani ichinaw masakan se manam ning ninga na na do ni ko ma ni mo ayo bro ja kali thang nó ở đầu rồi nó sẽ cái sạch này cô ra đi học đúng không? là sẽ ra sẽ lại không khỏe ạ 하고 깡소리 좀 나누 베리 강소이 똑도니 면 아메 비엄가 베리 강소이엄가 ngobang mata bane ba lere soiba loire sinju ama sinju ndi charo ke bora indo na phani entra
ꯁꯨꯃꯥꯏꯅ ꯖꯨꯝ ꯑꯃ ꯁꯤꯐ ꯇꯧꯔꯛꯄ ꯀꯥꯏꯁꯦ ꯆꯨꯝꯅꯒꯤ ꯊꯕꯛ ꯅꯠꯇꯦ ꯌꯥꯝ ꯋꯥꯕꯅ ꯇꯨꯝꯕꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯦꯔꯦꯟꯖꯃꯦꯟ ꯃꯌꯥꯝ ꯋꯥꯠꯂꯤ ꯄꯣꯠ ꯆꯩ ꯍꯣꯜꯂꯛꯀꯗꯕꯁꯨ ꯃꯌꯥꯝ ꯋꯥꯠꯂꯦꯕꯅꯦ ꯄꯣꯠ ꯂꯣꯏꯔꯒ ꯅꯨꯡꯊꯤꯟꯗꯒꯤꯗꯤ ꯄꯣꯔꯗꯥ ꯅꯨꯡꯗꯥ ꯈꯜꯂꯅꯤ ꯑꯗꯣ ꯃꯃꯥꯁꯨ ꯄꯣꯠ ꯂꯧꯕ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥꯅꯥ ꯖꯨꯝꯗꯨꯒꯒꯤ ꯄꯣꯠ ꯂꯧꯕ ꯆꯠꯈꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯗꯒꯤꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯞꯄꯤ ꯇꯞꯄꯤꯅ ꯑꯩꯁꯨ ꯈꯜꯂꯤꯀꯦ ꯑꯩ ꯂꯩꯔꯤꯉꯩꯁꯤꯒ ꯊꯕꯛꯁꯦ ꯈꯤꯇꯪ ꯇꯧꯕꯤꯕ ꯌꯥꯔꯒꯗꯤ ꯇꯧꯕꯤꯍꯧꯒꯦꯅ ꯀꯩꯅꯣꯗꯤ ꯌꯨꯝꯗ ꯖꯣꯟꯁꯨ ꯂꯩꯇꯦ ꯆꯤꯆꯦꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯔꯒ ꯃꯥ ꯊꯕꯛ ꯇꯧꯕꯅꯤꯅꯀꯣ ꯌꯨꯝꯗ ꯃꯃꯥ ꯄꯥꯕꯨꯡ ꯑꯉꯥꯡꯒꯗ ꯑꯩꯈꯣꯏ ꯅꯥꯅꯨꯒꯗ ꯂꯩꯕꯅꯤꯅ ꯉꯝꯖꯗꯦꯕ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯩ ꯅꯅꯥꯎꯁꯨ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯃꯥꯁꯨ ꯍꯟꯈ꯭ꯔꯅꯤ ꯃꯨꯖꯪ ꯀꯩꯅꯣ ꯍꯟꯗꯤꯗꯣ ꯍꯟꯈ꯭ꯔꯅꯤ ꯑꯗꯨ ꯂꯩꯔꯒ ꯑꯩꯁꯨ ꯗꯦ 2ꯔ 3ꯔ ꯍꯜꯂꯒꯦ ꯇꯧꯔꯤꯅꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯦ ꯑꯩ ꯁꯨꯇꯤꯁꯨ ꯂꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯗꯤ ꯖꯣ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯝ ꯌꯥꯔꯤ ꯃꯈꯩ ꯃꯆꯥ ꯃꯆꯥ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤꯅ ꯄꯔꯗꯥ ꯅꯨꯡꯗꯥ ꯈꯟꯕ ꯈꯪꯗꯦ ꯗꯁꯥ ꯑꯦꯔꯦꯟꯖꯃꯦꯟ ꯔꯨꯝ ꯑꯦꯔꯦꯟꯖꯃꯦꯟ ꯈꯪꯗꯦ ꯁꯤꯁꯤꯡ ꯇꯧꯍꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯍꯣꯜꯂꯛꯑꯅꯤ ꯐꯃꯨꯡ ꯐꯥꯅꯨꯡ ꯊꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯍꯥꯟꯕꯒꯤ ꯈꯔꯇꯅꯤ ꯄꯨꯈꯠꯂꯤꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔꯗꯣ ꯑꯗꯨꯇꯅꯦꯕ ꯄꯨꯈꯠꯂꯛꯏꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯇꯞꯄꯤ ꯇꯞꯄꯤꯅ ꯑꯗꯨꯅꯤ ꯂꯝꯗꯥ ꯃꯇꯝꯗ ꯆꯠꯁꯦ ꯄꯥꯕꯨꯡꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯗꯁꯥ ꯊꯥꯕꯁꯦ ꯍꯪꯒꯥꯝꯒꯨꯝꯕ ꯀꯩ ꯗꯁꯥ ꯊꯥꯕꯁꯦ ꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯊꯣꯡꯉꯝꯗꯥꯏꯗ ꯊꯣꯡꯗꯣꯔꯦ ꯍꯥꯏꯕꯗꯨꯒ ꯍꯦꯛꯇꯣꯏꯅꯤ ꯍꯤꯡꯒꯣꯜꯗꯒꯤ ꯑꯗꯨꯝ ꯀꯣꯟꯄꯥꯛ ꯑꯃ ꯄꯨꯔꯒꯅꯦ ꯑꯗꯩꯗ ꯐꯗꯤꯒꯣꯝ ꯈꯪꯗꯦ ꯍꯪꯒꯥꯝ ꯈꯪꯗꯦ ꯃꯣꯇꯣꯔ ꯈꯪꯗꯦ ꯗꯁꯥ ꯃꯅꯤꯡꯕꯗꯣ ꯃꯜꯂꯒ ꯂꯥꯛꯑꯒ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯊꯣꯡꯉ ꯆꯥꯕꯅꯤꯅ ꯍꯤꯟꯖꯥꯡꯁꯨ ꯍꯥꯎꯋꯤ ꯄ꯭ꯂꯁ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯣ ꯑꯁꯤꯁꯤꯗꯗꯤ ꯂꯝꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯊꯥꯕꯒꯤ ꯃꯇꯝꯗꯣ ꯂꯩꯇꯦꯕꯅꯦ ꯃꯇꯝ ꯂꯩꯇꯦ ꯅꯠꯇꯕ ꯊꯥꯕꯒꯤ ꯃꯐꯝꯗꯣ ꯄꯨꯔꯥ ꯃꯔꯥꯡ ꯀꯥꯏꯖꯗꯦꯕ ꯁꯤꯁꯤꯒ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯨ ꯆꯥꯎꯅ ꯂꯩꯕꯅꯤ나 ꯍꯤꯡꯒꯣꯜ ꯕꯥꯔꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯁꯨ ꯕꯣꯔꯥꯛꯅ ꯅꯤꯡꯈꯥꯏꯅ ꯇꯥꯜꯂꯃꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯃꯐꯝ ꯆꯥꯅ ꯍꯣꯡꯍꯧꯗ꯭ꯔꯗꯤ ꯃꯇꯝꯗ ꯋꯥꯔꯛꯀꯅꯦꯕ ꯃꯃꯥ ꯄꯥꯕꯨꯡꯁꯨ ꯅꯣꯡꯃ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯃꯁꯥꯁꯦ ꯀꯟꯖꯔꯤꯉꯩꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯕ ꯑꯝꯗ ꯁꯤꯐ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯍꯥꯟꯅꯒꯤ ꯂꯝꯗꯣ ꯑꯗꯨꯝ ꯊꯝꯒꯅꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯒ ꯍꯤꯡꯒꯣꯜ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯒꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯍꯟꯗꯛ ꯃꯌꯥꯝ ꯇꯪ ꯇꯥꯕꯒ ꯐꯪꯖꯗꯦ ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯑꯣꯏꯗꯦꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯗ ꯃꯊꯪꯗꯩꯗꯤ ꯏꯄꯥꯝ ꯂꯥꯛꯄꯁꯦ ꯌꯥꯝ ꯁꯥꯟꯇꯤꯗ ꯂꯩꯔꯅꯤ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯄꯣꯠꯇꯣ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯅꯗ꯭ꯔꯤꯕꯅꯤꯅꯀꯣ ꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯇꯧꯊꯔꯒꯦ ꯑꯗꯩꯗꯤ ꯀꯥꯡꯁꯣꯏ ꯁꯤꯅ ꯃꯌꯥꯝ ꯕꯣꯔꯥ ꯍꯧꯕꯒꯤꯅꯤ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯃꯥꯅ ꯕꯦꯁꯟ ꯄꯨꯔꯛꯀꯅꯦꯕꯀꯣ ꯃꯃꯥ ꯕꯦꯁꯟ ꯂꯧꯕ ꯆꯠꯈꯤ ꯕꯦꯁꯟ ꯄꯨꯔꯛꯀꯅꯤ ꯃꯌꯥꯝ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯂꯥꯡꯗꯤ ꯂꯥꯡꯕꯅ ꯅꯨꯡꯗꯥꯡꯗꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯕꯣꯔꯥ ꯑꯃ ꯍꯧꯔꯒꯦ ꯖꯅꯝꯒ ꯀꯣꯕꯤꯒꯒꯤ ꯑꯗꯨꯝ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 12ꯁꯦ ꯀꯟꯅ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯉꯁꯥꯏ ꯅꯥꯅꯨ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯉꯟꯅ ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯎꯅ ꯍꯧꯒꯠꯂꯦ ꯅꯥꯅꯨꯒ ꯄꯨꯟꯅ ꯑꯗꯨꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯐꯖꯅ ꯇꯨꯝꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯇꯨꯝꯃꯔꯣꯏ ꯅꯥꯅꯨꯁꯨ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯖꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯁꯨꯃꯥꯡ ꯁꯥꯏꯗꯇ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯃꯁꯝ ꯀꯛꯄꯤꯈꯤꯒꯦ ꯁꯥꯕꯅ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯇꯨ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯂꯝꯕꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ 12 ꯃꯩ ꯂꯝꯕꯤꯅꯦꯁꯦ ꯁꯤꯡꯒꯤꯔꯕꯣꯟ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯄꯣꯏꯂꯥꯄꯨꯜ ꯁꯨꯒ ꯆꯠꯈꯤꯗꯣꯏꯅꯦꯕ ꯁꯤ ꯃꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯒ ꯅꯅꯥꯎꯒꯤ ꯃꯁꯝ ꯀꯛꯄꯤꯈꯤꯒꯦ ꯃꯌꯥꯝ ꯃꯅꯤꯡꯗꯅꯤ ꯃꯌꯥꯝ ꯌꯨꯝ ꯃꯅꯤꯡ ꯃꯅꯤꯡꯉꯣꯝꯗ ꯌꯦꯡꯒꯦ ꯏꯍꯦ ꯑꯩꯅ ꯀꯛꯄꯤꯑꯕꯅꯦ ꯃꯥꯏ ꯃꯁꯝꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩ ꯍꯩꯌꯦꯕ ꯈꯔ ꯀꯛꯄꯤꯊꯣꯛꯑꯒꯦ ꯀꯥꯏꯗꯣ ꯃꯇꯣꯟꯅꯤ ꯀꯛꯊꯩꯀꯣ Emang itu tidak? Ini tak lihat. Nggak pandai lagi.
Làm đi. Em có thể Lại chứ. Phải giờ bên em xem có cái lúc là cái mình xem này đúng không? Phải giờ bên đó. Có hai tên là gì nào? Taka. Em rồi. Đây là tiếng ngày đây kakak là guys. Nghĩ sầm là. Dạ. Sini pasara hayang pasara. Dek pro jamra. Jamra. Pasal. Minyak nem pro nggak kon. Cái gì vậy? Không đấy. Nó quay cái tăng đi. Cái bay nhỉ? Mấy tao tụi mình sẽ giảm tao từ từ. À, xin nè. Lôi đâu có sẽ. Lôi nè. Sẽ giảm từ lần tới. Tăng tới lần đó. Xin phải gì? Sáng tao nhỉ phải gì? Tăng tao sẽ giảm. Thầy bí mà liền. Trong các bao lô đấy. Asu lai ma'am. Adai haji bas beson se bora se hodo ge atai de loine lore thong thak pa. Bora sam to ni am. Jemna se. Làm gì? Không có làm à? Làm như là không bao giờ nha. Mình bảo như là đi nào lại bora pang giờ nó làm như nó bora pang pasti kayak hani. Kita lebih tu bora ke pang ini. Nah, này giờ kita ni bora ini dulu ya bel. Ada bora kata kata tu terima. Này nó hơn là thôi đi ai đang nản ngồi lên xem làm sẽ lỗi lời xin tôi ni lại này lại gì con thằng bị này bọc mà nó hajang kamu mau em por ấy gari nó chắc là lâu bên này bọc cột mày làm sẽ giờ sẽ lỗi lời xin tôi ni sẽ lỗi chai đi chắc không mua gì assistant sẽ lỗi lời xin tôi ni phàm cha nữa lời xin thì thằng bây mua đi nha có cái sao này rung của những mai cái phí hồn mà bay đi bay chào được lại go la bua la chuyện chơi hà đâu chơi gì em cái chuyện là em là cháu vẫn lấy la tụm đi học gần này cái chuyện là em nó chuyện là chơi luôn chào được pin đi mà khá là gần rồi mà số thùng nào đấy dịch ta school lagi magi ang ichasi chudok pi lagi si ai school halabai vare bada haji bora hoy bang bora cha bora pai rồi hầu biết không
bora lakpaga bora pairana bora da ngauzabi ni ngang chak pizarurage bora obusu loirae ngang chak pizarna khusu chana ba tawdrobani tamya hore nungthin da mum phangrasi genju tongde ya ya genju tongde to ju nang jije masun tanab da wara ni macha cháu vẫn post tấu lấy cái la 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 chết sana e मैं मुझे पौधासन से खंजल लगे पौधा से सूदी सूर रोई ममांग दा हाने की जुमने फिल्म बनी बको हजे की कोना कोना बाजी दुम खंजल लगे कोना मुक लौर लौर बा अदो शेंदी खंजल ले मैम पौधा से इम्पोर्टेंट से अनि से मैम से सिना कोई जुम जाओ चंग फम होइदने बको हजगा जगा पौधा से ऑर्डर तौद्री से कोई हाना की जुम अमन ब थाइना की जुम दुगा खलम ब पौधा गातने बको हजगा जकी ओइना नुआइते दना दुम इहांग हांग लेबदो अदुगी आइना खनबनी दो को नाइ फजना ऑनलाइन दगी फजबा म चेलगा चेंज तौथोकने बा अब से मैम कोई ड्राइंग रूम चंग फम की का होइदने अदो अनि से मानबा मचु खनददी फजरवे नाइना अनि जे खनजल्ला मोबाइल जिंग बै ngai le मोबाइल जिंग बै ngai le ise मैम को cái mama tha ke mama phone da pham pham Papa. mama da đâu cậu da đâu Hatu hatu cinu dihimaram ngatri tapi kutina pada lapan nama lapeta. ah Ha 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 ha. wow hay ra chị sẽ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯟꯗꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯤꯗꯩꯁꯤꯒ ꯑꯩꯅ ꯏꯁꯩ ꯊꯥꯔ ꯖꯒꯣꯏ ꯁꯥꯍꯟ ꯊꯝꯃꯤꯅꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯑꯗꯨꯝ ꯂꯥꯡꯉꯦ ꯑꯃꯅ ꯇꯧꯕꯗꯣ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯩꯁꯦ ꯐꯖꯅ ꯊꯥꯔꯒ ꯃꯣꯕꯥꯏꯜ ꯖꯒꯣꯏ ꯑꯣꯏꯅ ꯆꯣꯡꯍꯟꯅ ꯊꯝꯃꯦ ꯑꯅꯤꯃꯛ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯉꯥꯎꯖꯕꯅꯤꯅ ꯇꯧꯔꯤꯁꯦ ꯑꯃ ꯁꯥ ꯍꯧꯒꯠꯂꯛꯄꯗ ꯑꯃꯁꯦ ꯍꯦꯛꯇ ꯁꯥꯒꯠꯂꯛꯄꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯆꯦꯒꯤ ꯃꯇꯧ ꯇꯝꯕꯗ ꯑꯇꯣꯝꯕꯤꯁꯤꯁꯨ ꯂꯣꯏꯖꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯅꯨꯁꯨ ꯖꯒꯣꯏ ꯏꯁꯩꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯕꯗꯣ ꯍꯩ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯃꯣꯕꯥꯏꯜꯗꯤ ꯄꯨꯔꯥ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯄꯨꯟꯅ ꯖꯒꯣꯏꯒꯁꯦ ꯁꯥꯗꯅ ꯈꯔ ꯁꯨꯃꯥꯏꯅ ꯂꯩꯔꯒꯅ ꯈꯔ ꯀꯣꯛꯁꯦ ꯏꯪꯉꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯃꯁꯦꯟꯅꯤꯅ ꯑꯃꯨꯛ ꯀꯞꯅꯔꯛꯀꯅꯤ ꯑꯃꯨꯛ ꯂꯥꯎꯅꯔꯛꯀꯅꯤ ꯇꯧꯅ ꯃꯣꯕꯥꯏꯜꯁꯦ ꯑꯃꯒꯤ ꯃꯇꯧ ꯑꯃꯅ ꯇꯝꯅꯗꯅ ꯂꯩꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯃꯁꯨ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯅꯤꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒꯗꯤ ꯃꯤꯠꯃꯥꯡꯗ ꯏꯁꯩ ꯊꯥꯅ ꯖꯒꯣꯏ ꯆꯣꯡꯍꯟ ꯊꯝꯃꯒꯗꯤ खरसु इंगे जाम लांगद्रे इस मोबाइल फंगदी मैम खुलांगदो हनग्रगदी अंकम इचिक चिउदोइनी मोइसु ममा पाबुंग अंगा अखोइ नानुसु को अखोइसु आदा दम चिक्तोइनेबा अदो मोबाइल हजि याम हराउना सानामिनारी इमा मान सागदे जिसे साइचे सा अदुदि मैम मतंग सदगी ब्लॉग से सोल्यूशन लगे मथंगी ब्लॉग त मैम अंग फंगनासे बाय बाय 손잡나 너? 맞지 올라가니? 와. Yang paine sibia. Wow, so beautiful. Nanu se gunanu. Kono cice sa aja koi. Haidra se cice jengo cice. Cice jengo. Ama de jengo wayo. Masuk. Lawayo. Wow, beautiful.
Hayda. Bye bye hayo. Bye. Please like, comment or subscribe. Yes. Bye. Chạy xây cái ngừng nghỉ không sẽ. Con nói xây sò phải nè. Hatu hai rồi. Hatu chặt kín. Nghe giật rồi lạc cái đi. Sẽ hatu âm rất tua sẽ hatu. Dòng buông bơi đẹp. Go. Sẽ không nó sẽ hatu chặt kín luôn. Hay không? Nếu anh sản này là mù. Wow. Đừng chết lạc kìa. Saya sangat jago cara muka apa? Pitunu. Oh cice. Pitunu ke cice ke saya mobile dah ngomong ni.